Women in Governance Wing THOUBAL na Childline Bisnupur Childline Kakching Bachpan Bachao Andolan Ningol Club Rural Voluntary Service RVS amasung IRDSO ga samnaduna Nupi Angang Singda Chathaba Miwot Minei amadi mapana pokchaba machanupi bu famlan bibagi Mayokta Miyamgi Oiba Achouba rally ama ngasi THOUBAL da Chatkhre. Ensure Women and Children's Peace and Security haiba theme da pangthokiba Miyamgi rally adu khangabokta leiba Basu Ground dagi Manipur State Commission for Protection of Child Rights MCPCR gi member case Jitendra nalam thake. Rally adu THOUBAL Kaithel fauba chatlaba matungda THOUBAL Mela Ground Community Hall da halaktuna gender based violence haiba ASHIDA district level consultation amasu pangthoke. Rally na lantumphang Yauraklaba matung gender based violence ki matang da pangthokiba district level consultation aduda Manipur State Commission for Protection of Child Rights MCPCR gi member KH Jitendra amasung Child Welfare Committee CWC THOUBAL district ki chairperson L Roman athoiba mithung sing oike. Women in Governance Wing THOUBAL gi Director Noni Bala Nareng Bamna haikibada mamangai gi matamda ningthauna apamba nupi khalaga lawbagi chatnabi leiramlabasu ngasidi tabada tukocharaba thodok ya amade yumda laiminariba mapa macha makhura matol mapu mabok singagi marakta thajanadaba amagi fivamda lakliba kya sigi matangda ngasigi rally asi pangthokpani. Matam amada angang thembada amam athengda chatkanu vote thengnagani hainaramba adu ngasidi mapa mapu makhura amaton singna angang singda nataba mityeng yenglakpa yaurpa kya asina maram oiraga ngasidi thajanaba haibadu leiraktre. Imung manungda nupi angang gi Miwot Minei asina khwaidagi masing yamna thoi. Nupana nupi fuba nupana yumgi nupi otpa atopa nupi puslakpa singasi aikoi nupi ayamana tumina leishili. Fogom thoktana foribani nupana nupi fuba sidi mahausani haina khanaba mayam ama yaudaba natte hairaduna mapana pokchaba macha nupi da ijat temsingnabagi miyamna khangnakhiba thodok asi handakki THOUBAL wangmatabada thokiba thodok asiga tharagadi anisubani. Nupi Angang Singda Chathaba Miwot Minei gi matangda laikiba case singsu amata ngasi faubada achumba wayal fangkibasi atangbani haiki. Angang